Kotuna TSA da appeal tawre. Tha asigi kulhumdoida Thadau Student Association TSA mayay loisang na thokiba press release aduna kuki miya marakta chamam na bathogan bana thokiba press release adu athuba matamda withdraw tawnaba Committee on Tribal Unity Kotuna kangalakle Kotuna thadorok pachero lamada lupasina miyamge safety amasung security gidamak hanbalay na thabag tawdunu lakle adubu TSA na thadorokiba press statement aduna kuki miya marakta chamam na bapokhalle Asigumba tanfa masida kukizo lupsing natraga lanay miyo yamata na masagi interesta sangsaliba khongjang asibu khurau thangna bathabak tawiganu haire pandam amagidamak thanipan lom sangsilagliba khongjang asibu lana uhanba yaba karigumba makhal amatagi campaign sathadana baso khangan bagal oinana TSA mayay loisangna thokiba press statement adu athuba matamda handokadabani haire ahal ama sinaraklay sahi 18 romgi mamangda kukinupi ama lauraga Churachandpurda laikhraba maitai ahal ama Ngarang mapan suba Assam Rifles na rescue tawraga. Phawgak Saw Ikai Police Station da khusinaraklaba matung imung manung da khusinakre. Assam Rifles na khusinarakraba haladugi maming Tongbram Amuba alias Girane sahi humbudraga humdoy apokpa. Modu Manggol Kauwe mahag Bisnupur District Thanga Sandrapur Mayay Lekay dagene. Mahag hawki bat sahi 18 romgi mamang da kukinupi ama lauraga. Churachandpur District itongan-tongan ba maphamsing da hong duna laikhiba dage. Mahaki sagay natay ga pau phawna khidravane. Adubu mahak Churachandpur District ki manung hanjinba P Sejol khulda lairambada mapan suba Assam Rifles na thengnarakpadage kalakpani haiduna Assam Rifles ki team maduna ngarang ayukpung 9:13 rom tabada Phawgak Saw Ikai Police Station da khusinnarakhe Phawgak Saw Ikai Police Station ki team na mahaki mari matagi khongul liraba matung ahal adugi manaw nupa Tongbram Biramani sahi humbudra ko bamyoy ama Bisnupur Police Station na kwanba tawpokpi mamang lekay da layhay ba khangba ngambadage Maitai ahal adu mangonda khusinakibani haire